कांगपोकपी डिस्ट्रिक्ट के कोटजेम अमदी कोटलेम की मरक्ता मसक खंगदबा सिंगना चथाखिबा एम्बुस्ता सर्च लीडर अहुम हाटखिबा मियोय मंगारोम अशोक अपन नंगहनखिबगी मयोक्ता कुकीना खुंदाबा सुरासनपुर डिस्ट्रिक्ट टोटल शटडाउन चथरी जेडयूएफ जेडी एग्रीकल्चर थबुक सुरगा लेहौरी NSNIM मनपुर नागा कुकी इरांग लेरबसु ZUF J अमसुंग NSNIM अनि की मरक्ता मुकनबा लेप्त्री ngarang एम्बुस की मतंग ZUF J ना NSN अमसुंग ZUF के गना चथबनी हाइना मराल सिखी अदुबु NSN ZUF के ना सिरबा मराल अदु याखिद्रे हरी नागागी लमदा कुकी ना शटडाउन तौबगी हक लेते उखरुल लंबीदा कुकी सिंगना शटडाउन तौगनी हाइरिबा अदु यारोय तौरदी रिटालिएट तौगनी हाइना नागा विलेज गार्ड ईस्टर्न कमांड ना फोंदोखरे सिसिपुर कुकी की शटडाउन चतनरे हाइना जोमी CSO ना खंगनखरे कांगपोकपी डिस्ट्रिक्ट की कोटजेम अमदी कोटलेम की मरक्ता मसक खंगदबा सिंगना चथाखिबा एम्बुस्ता सुरास सर्च लीडर अहुम हाटखिबा मियोय मंगारोम सुखनखिबगी मयोक्ता कुकी सिंगना खुंदाबा सुरासनपुर डिस्ट्रिक्ट टोटल शटडाउन चथरी टोटल शटडाउन असी कुकी इनपी मणिपुर की मिलेन मखादा कुकी स्टूडेंट्स ऑर्गेनाइजेशन अमसुंग अतोपा कुकी स्टूडेंट्स बॉडी सिंगना चथबनी शटडाउन नंबर ओइरगा डिस्ट्रिक्ट असी की मियामगी पुंसीदा चावना सैथेंग पीरी लोइनना डिस्ट्रिक्ट असी की हेडक्वार्टर यावना मरु ओइबा मफम सिंग लंबी सोरोक कुंताक लानसिरे लोइनना कैथेन दुकाल फाइनेंशियल इंस्टीट्यूशन अमदी महिलोइसंग सिंगपुम नमक थोंग लोनरी अदुबु एसेंशियल सर्विस की ओइनदी शटडाउन असिना कोनसिनदे शटडाउन मनुंगदा पामदबा थौदोक थोक्तनबा सेक्यूरिटी अकनबा सेक्शन थौरांग सिंग लौखली पानबया बदी ngarang थोकिबा थौदोक असिगी मतुंगदा नागा अमसुंग कुकी फुरुप की मरक्ता उंखटनाबा थोरकपदगी मी फाजिनदुना थमनरी सुरासनपुर मेडिकल कॉलेज ता मेडिकल तमलिबा नागा फुरुप की महिरोय कया सोय अंगाम थोक्तनबा असम राइफल्स ना पुथोकपगी पाउसु लेरिबरी पाकिस्तान थाजाबा याबा लेबा अमनते US amadi Iran gi marakta tholiba conflict asibu wari sanaduna yasinaba puraknaba honabada mediator gi thodang lawi hariba Pakistan hariba leba asi thazaba yaba leba amanate US amadi Iran gi marakta wari sanaduna yasinaba puraknaba honabada anauba leba amana Pakistan gi mahut sinduna mediator gi thodang lohanaba US ki Republican Senator Lindsey Graham na phongdokre Pakistan thazaba yaba leba amanate haina Lindsey Graham na nauna wafam asi US amadi Iran gi marakta tha amarom chumna lan sokna ringai matamda Pakistan gi Airways Iran gi airfield oina season nakhi haina news agency amana reporter rakhiba adugi matungda phongdorakhibani US ki senator singi oiba mifam amada saruk yaraduna Lindsey Graham na hai Pakistan lai hariba leba asi ma ki mafam da thazaba yaba leba amani haina laude Iran gi military asset kaya ngak senduna thamnaba Pakistan gi Airways kaya season naki haiba report asina karigumba chumba oiram labadi US amadi Iran gi marakta wari sanaduna yasinaba puraknaba honabada mediator gi thodang lauriba Pakistan gi mahut atopa laiba amana mahut sinnaba mari leinaba pumnamakna खन्नबा मथौ ताई हाइना मांगना फोंदोखी पनबा याबदी US amadi Iran gi marakta Akanba Maongda Laman Khumlani Iran Pakistan gi Airways sizinaki haina news agency amana reporter rakhiba aduga mari lainana Lindsey Graham na mahaki X account ta Iran Pakistan gi Nur Khan Airways camp sizinaki haina reporter liba sigi achum chumda खंगदोकनबा US ना खुदक्तगी हौदुना येंगसिनबा मथौ ताई हाइनसु मांगजौना फोंदोखिबा लेख्रे निंगसिंगबा याबदी न्यूज एजेंसी अमगी रिपोर्ट ता US की प्रेसिडेंट डोनाल्ड ट्रम्प ना US अमदी ईरान की मरक्ता सीजफायर चनरे हाइना लाउथोकिबा नुमित की थंगनबा नुमितता ईरान ना पाकिस्तान की एयरवेज अदु सिजननखिबनी हाइनसु फोंदोखिबा लेख्रबनी लेमनबा तक्सिलखिबा सऊदी अरेबिया अमदी UAE ना नारोन ईरान की मथक्ता अटैक चथरमले US amadi Iran gi marakta tholiba conflict asibu wari sanaduna yasinaba purakadabadi haina taksilakhiba Saudi Arabia amadi United Arab Emirates UAE na naronda Iran gi mathakta attack chatharamne haina news agency amana report thorakli report asigi matungina US amadi Iran gi marakta tholiba conflict asina Middle East laiba laibak singda su chawna chaitheng kaya nangle haina phongdokladuna matam kaya gi mamangdagi US amadi Iran gi lan lepnaba taksinduna lakhiba Saudi Arabia amadi UAE na hokiba March amadi April thada Iran gi mathakta military strike chatharamani hairi News agency The Wall Street Journal gi matungina haukiba April thada Iran gi Lebanon Island laiba oil refinery amada UAE na military strike chathaki UAE na Iran da chatharakiba military strike aduda oil refinery adu yamna chawna akai toy nangduna hanagi matawgum oil refinery adu matau pangthokpa yakhide hairi US ki Airways scam lai haiduna Iran na UAE ki mathakta air strike tawduna chatharakiba attack adugi laman khumba oina haukiba March thagi araiba chayolda Saudi Arabia gi Air Force na so Iran gi mathakta kyara khanna air strike chathaki hari Iran gi mathakta Saudi Arabia na
Naron da attack chathaki haina report tawrikhiba asigi matangda Saudi Arabia gi foreign ministry gi maikaidagi ngasi fawba mari leinaba wafam amata phongdokpa leitri. Panba yabadi Saudi Arabia hairaba leiba asi matam kayagi mamangdagi US ka afaba mari thamduna lakhiba leiba amani amaromda US amadi Iran gi marakta thokliba conflict asigi anganba matamdagi hauduna Irana Gulf Cooperation Council State ki tongan leibak tarukta leiriba US military base singda misal amadi drone attack chathakibada natana hairiba leibak sing asida leiriba tongan ba civilian site airport oil infrastructure singdaso attack chathaki hari Iran Strait of Hormuz thingjinduna thamkiba sina Gulf leibak singi lalon itik tawbagi thabakta akaiba piduna economy daso yamna chawna chaitheng nanganki haina report tawragli Russia na malemgi khwaidagi mapangal kanba misal changyeng tawkre victory dega mari lainana Russia amasung Ukraine gi lan numit humni leplingai Russia na RS-28 smart haina mingthonba malemgi khwaidagi mapangal kanba misal changyeng tawkre President Putin na RS-28 smart asi malemgi khwaidagi mapangal kanba misal ni misal asina nongchup leibak singda leiriba mapangal kalle hariba misal singi saruk mari hena warhead pubangami haiki RS-28 smart asi Continental ballistic missile amani missile asi ton 208 lumi amasung meter 35 sangi missile asi na heavy nuclear warhead tara natraga apikpa nuclear warhead taraga taruk pubangami masida natana missile asi pungda kilometer 24,000 paibangami amasung kilometer 18,000 rom sangna paibangami missile asi neutralize tawnabagidamak thamlamba missile silbu nathainaba system su yawi hairi Asiba hakchang claim tawradrabadi dispose tawragani tha asigi taraga mathogi nongai matung pung taragani thoiga minute kunlom tarakpada babu parada laiba Siva Sena office ki mamangda angoba machugi Maruti car alto amana thomlambadagi soklaba makhongna chatpa mioi amagi thawdoki pau tabadagi Imphal PS ki team amana thawdok thokpam da changse duna soklaba mioi adu rims ta laikan nanaba pukhatki thawdo asigi matangda FIR number 11652026 under section 281 by 125B NS ki makhada so motuda case amasu register tawduna lakhwatki asokpa mioi asi numitugi ayuk pung taruka minifuni thoirom tarakpada kanmangamdana Loukhidre maram asina mioi asi hayeng tha asigi taraga mari fawbagi manungda kanagumba singna claim tawradrabadi mari leinaba authority dagi ayaba lawraga magi hakchang dispose tawragani haina Imphal PS ki cherol amana phongdoragli mioi asi foot manga romwangi masapai chahi yangkhai rongi mioi ni masammui amasung sangbasu natti amuba machugi jacket ama blue machugi t-shirt ama blue machugi jean krangrau amasung blue machugi khongum ama set charami haidi Militant target tawduna Nigeria lengana chathakiba air strike ta leiba adugi yamlaba micham kaya Loukhidre report Nigeria gi military na leiba adugi militant singna target tawduna chathabani haiba air strike ta Nigeria gi yamlaba micham kaya Loukhidre kaya amana sopa nangkre hairi Red Cross ke official singi matung ina haukiba nongwaijing numita Nigeria gi Jamfara state laiba tumpham town da Nigeria gi military na air strike chathakre hariba air strike aduda pigliba angang yauna mi chamcha mehena Loukhidre kaya amana asopa nangkre haina phongdorakli nakala maromda air strike chathaduna masing amlaba micham kaya hatkre haina Red Cross ke official singna phongdorakli bawafam adubo Nigeria gi military gi Major General Michael Onazana yaningdaba phongdorakli Major General Michael Onazana phongdokhibada Nigeria military na chathakiba air strike aduda civilian kaya hatki haiba khudam changdam amata phangba leite hariba mafam aduda makhata na military operation chathakigani haina sumangna phongdorakli panba yabadi US ki President Donald Trump na Nigeria gi military da intelligence amadi logistic support matam kaya gi mamangdagi piduna lakli aduba haukiba nongmaijing numita chathakiba air strike aduda US ki khud yawra haibadudi hojik fawbagi oina chapchana haiba ngamdana leiri US ki President numit humni gi khongchatta China da thungkre US ki President Donald Trump numit humni gi khongchatta ngasi numidang wainam China gi Beijing da thungkre US President Donald Trump ki China khongchat asida leiba ani gi marakta trade security amadi geopolitics ki oiba matangda khanagani hairi haukiba chahi 2017 da Donald Trump China da lakre chawrakna chahi 8 rongi matungda anirak suba oina President Donald Trump numit humni gi khongchatta ngasi China da lakhibani President Donald Trump gi numit humni gi khongchat asida China gi President Xi Jinping ga unagadawri US amadi China gi President gi marakta unaduna wari sanagadawri ba asida US amadi Iran gi marakta thokliba conflict asigi matangda su khanaraba yai asida natana leibani gi marakta trade relation thamduna artificial intelligence regulation US gi khuchukhlai kaya Taiwan da yonba yabagi awafam amadi investment gi matangda su khanaraba yai haidi nakalamromda numit humni gi khongchata US ki President China da lakibaduda Donald Trump gi machanupi singsu loinaraki asida natana maming leraba US ki campaign kaya gi CSO singsu loinaraki khongchata sigi manung
ꯅ US amadi China gi marakta hanadagi choyetnaduna lakhiba lalon itik tawbugi matangdasu khannaduna nawna laiba anigi marakta lalon itiki oiba mari ama thamnaba honari hairi.